अहानबद मरुइबा पाउ थांजम मनोरमा मिहात की चाही कुनगा माथोई फारक पगी हाइकत लेकत तंबगी थोरम पांगथोक्रे अमदी फ्रीडम फाइटर हेमाम नीलमणि की चामग तराग हुंदोइरक सुबा मपोक कुमन थोरम पांगथोक्रे खुरमजरी ISTB बु मीटिंग ताबिरी बु पुंगना मपुतराम नोकचरी हौजिपाउ संदोना पिसरी मणिपुर की आर्म फोर्सेस स्पेशल पावर एक्ट 1958 पुरा मुथतपगी पांदम माई पाखनबद लेरिबा लुचिंगबसिंग पॉलिटिकल पार्टी सिंगना अमद थांजिनबगी वाफम तोक्तुना अमतोइने इंडिया लेंगाक्ता साफो पीबा मथौ ताई हाइना अपुनबलुब मणिपुर के कोऑर्डिनेटर फुलिंद्रो कोनसमना फोंदोक्रे वाफम असिंग असि इंग लिसिंग अनि सुपना मरीगी जुलाई की तरागा माथोइदा तरागा तरेत सुबा साम राइफल्स न तमथीना नुपी ओइबिगी इकाई खुमनबा मांगहलबा मतुंग हातोक पीखिबी थांजम मनोरमा मिहात की चाही कुनगा माथोइ फारकपगी हाइका लेकत तंबगी थोरमदा हाइखिबनी थांजम मनोरमा मेमोरियल चैरिटेबल ट्रस्ट बामोन कंपू अमदी अपुनबलुप मणिपुर न सिंधुना बामोन कंपू वार्ड नंबर 3 कम्युनिटी हॉल दा पांगथोकबा थोरम अदुदा फुलेंद्रो कोनसम कोऑर्डिनेटर अपुनबलुप जोय चिंगांग खाम कोऑर्डिनेटर अपुनबलुप जोय चंद्र कोंथौजम कोऑर्डिनेटर अपुनबलुप रूपचंद्र नोंगथोंगबम कोऑर्डिनेटर अपुनबलुप थियाम नीलवीर प्रेसिडेंट थांजम मनोरमा मेमोरियल चैरिटेबल ट्रस्ट बामोन कंपू लेना लमलमदगी लाकपा इमा इबेल मेरापाइबी सिंगना सरुक यादुना लेखिद्रबा थांजम मनोरमा की फोटोदा हाइकलेक तमदना इकाई खुनब उठकी अपुनबलुप मणिपुर की कोऑर्डिनेटर फुलेंद्रो कोनसमना अप्सफा की मरुमदा सिफाई सिंगना चथबा मियोट मिनैना मियोई क्यागी पुंसी मांगहनबदा नतना नुपी ओइबी क्यागी इकाई खुनब मांगहनबीबदगी मसा मतोमदा सिजखिबगी थौदोक क्या थोखरे मनोरमा मिहात की मतंगदा ngasi फावबा थांजम मनोरमा मेमोरियल चैरिटेबल ट्रस्ट मामोन कंपू अमदी अपुनबलुप मणिपुर न तांदुना लाकलिबा डिमांडसी अप्सफा असि लोकथोकपा नते पुरा मुथतपनी लोइनना थौदोदुरा चेनारिबा लानमी सिंग मतिक चाबा चेराक पियु हाइबा डिमांडसी ngasi फावबा फंगद्रिबा मरमना अपुनबलुप मणिपुर न हारिबा डिमांडसिंग ngasi फंगद्रि फावबा हनबा लैतना चंगसिनखिगनी अमरोमदा मनोरमा मी सिगी मतंगदा सी उपेंद्रोगी इंक्वायरी रिपोर्ट मपुंग फाना थमख्रबसु ngasi फावबा इंप्लीमेंट तौदना लैरिबासी तौहनबा चंगी लोइनना अप्सफा असि पुरा मुथतपदा पुने इंडिया लेंगाक अमदी स्टेट लेंगाकता तक्सिमिनबा मथौ ताई हाइखी आर्म फोर्सेस स्पेशल प्रोजेक्ट मुथत पलिट्री चुना मफम खरद लौथोकपा मथांग फरदंग थमजन खोसन हाइबसिदी अमुकसु डिस्टर्ब एरिया से होल मनपुर लौथोगा हाना गुमना मिहानपुर मयाम तोकबा हारिंगम तमी हापा याबा खोटपगी मयाम मा कोइ चथरको याबगी पॉलिसी लेबना अकोइना पामियो पांदम आर्म फोर्सेस स्पेशल प्रोजेक्ट फुल्ली डिलीट तोबा पुरा मुथतपा नंबर 2 सिक्योरिटी पर्सनल से मरुना मनोरमा की तमथिरब माद चेनेगी मयाम सिंगदो मकोइ द बिफिटिंग पनिशमेंट पिगदबनी मदि ओपेंद्रगी मागी सी ओपेंद्रगी माई फाइंडिंग रिपोर्ट हाइबा तारे मागी कमीशन की रिपोर्ट से मजे सबचान मसे इंप्लीमेंट होनबम दरकार वाई मधु नतना लेरबा एमपीजु ओइसनु नत्रगने एमएलएजु ओइसनु कांग्रेसजु ओइसनु बीजेपीजु ओइसनु अदुई मतमदा थनमनी स्पा अदुई मतमदा अदु थनमनी अदुना अदु लोथोखिबनी हाइबगी आर्गुमेंट मयाम मा मसा मसा लेथोकनबगी मदुगी मुहुत्ता मसे पुन स्ट्रगल लमा तोमिनरगा गवर्नमेंट ऑफ इंडिया दा नत्रग लेबा मणिपुर की गवर्नमेंट दा अकन प्रेशर तौरगा हारिबा आर्म फोर्सेस स्पेशल प्रोजेक्ट से मसे पूरा मुथदनबगी पुलिस में तोबियु मधु नतना आर्मी शक्ति पिन लेरगदी तोंगान तोंगान बा ngarang handa thokiba du golta bigi incidents leiri ade asam rifles na mito mayam chansal ko tamda yengru leraga adegi leiriba local gi indigenous people singda harassment mayam piba leiriba crisis su makin neutral oitaba one sided oiba spada mi mayam hapatu padi hendrokna adum terrorist tangu mayam ma proxy war with a sinaraga mihan mi mayam ni pi ngang mayam farga hapatu pa mayam so muk chatrakli akoi unseen actor mayam na su mayam sing se punna thenmina ba adi mot minali taba adum khunayama oina bagi akoi punna struggle tongina ba se akoi makha chathagi gani koi kare tare kalika tambagi toram se thamjari फ्रीडम फाइटर एक्स डेप्यूटी एजुकेशन मिनिस्टर ओरंबा लाइवई खरबा हेमाम नीलमणि की चामगा तरागा हुंदोइरक सुबह बर्थ एनिवर्सरी सेलिब्रेशन मोइरांग लेबा आईएनए मार्चेस मेमोरियल हॉल द पांगथोखरे हेमाम नीलमणि फाउंडेशन ए चैरिटेबल ट्रस्ट मोइरांग सिंदना पांगथोकिबा थोरमदुदा मोइरांग इसी की एमएलए टी शांति एक्स एमएलए पी शरदचंद्र मदी एक्स एमएलए एम पृथ्वीराज ट्रस्ट के मेंबर सिंह अमदी लेखिद्रबगी इमुंग मनुंगी मियोय सिंगना लेखिद्रबा हेमाम नीलमणि की फोटो द लेसु कतपगा लोइनेना मैरा चुखतुना थोरम हौदोखी ट्रस्ट की माइखैदगी हंदक मणिपुर बोर्ड अमदी काउंसिल ना लौबा क्लास 10 अमदी 12
की एग्जामिनेशन दा मार्क वांगना फंगदना पास तौरक्लबा मोइरांगी मनुंगदा लेबा प्राइवेट अमदी गवर्नमेंट स्कूल की मरक्तगी महिरोई अहुम अहुम खंगतुना फर्स्ट सेकेंड अमदी थर्ड की मनासिंगसु थोरम मपु सिंगना लांथोखी एमएलए सांतीना फ्रीडम फाइटर सिंगी लक्तगी हेमाम नीलमनी निंगसिंग लकपदा माइरेंबम कोइरेंग हुंदोकलंबा यारोय माइरेंबम कोइरेंग अमदी हेमाम नीलमनी अनीना निंगजरंबा वाखलोन मखोय अनीना पुखचरंबा अपुनबा मोइरांग अमा अपुनबा मणिपुर अमा अपुनबा इंडिया अमगी मंगलानदु अखोइना मंगफाउना हनबा मथौ ताई लाइपोक कुमलबा लुचिंबा अहल अनी असि लेरंबना ngasi मोइरांग मालेमदा सक्ताक मंगंबनी मखोइना पामजरंबा अपुनबा हाइबा वाखलोन अदुना मांग थारागा चौखटबा मोइरांग लमदम अमा ओहिनबा अखोइ मचोइ मचोइ तारिबसिंग पुनसिनबा चंगी हाइखी angla di sigi pida makoi da thamami bo khadu makoi da thugai raga pikpara ni ti na maram oi ra da makoi bu ningsing ba walan bagi thabak se ngasi de gi tu ase lai oi khra lai go ba hal di lo le do bo akoi boi ra go sa ne akoi kana da su sing tha bi mo kana da su u bi mo lai oi khra sri habam ni lam ni ge sa ma ka om do yu su ba ba university na lak pa si da ngasi akoi pu na ki wakal da puli ba su bai to da la moi rang gi adu ba lai oi khra chin tha ba ya ba a si ओजासी मकोई मकोई की थौदान मकोई मकोई की साधांजलि कटोबा तबना अखोई पुनमक अमत मोइना पुनसिन मिनागा कटनिनदुना मोइरांगो मणिपुरी ममांगदा भारतकी ममांगदा अवांग थांगदा थागलगा ख्वाइदगी फबा कंस्टिट्यूएंसी अमो ओइदो होनबदा अखोई पुनमकना अमत तोइदा थौदान लौमिनरसी वन महोत्सव इंग्लिसिंगनी कुनगमंगा की सरोग मोइनंगसी IDTRC मणिपुर DFO सेंट्रल फॉरेस्ट डिवीजन अमदी लायंस क्लब ऑफ इम्फाल पैराडाइज का खुसमनरगा उ थाबगी थोरम अमा टॉप दसरा यरल पात लेबा IDTRC की कैंपस ता पांगथोखरे थोरम अदुगा मरी लेनना M लक्ष्मी कुमार IAS रिटायर्ड चीफ एडवाइजर IDTRC ना फ्यूचर की ओइना येंगलगा एनवायरनमेंट की काइथरकलिबसिदा खरदा ओइरबसु मतेंग पांगशिनबगा लेनना मफम असिदा ड्राइवर ट्रेनिंग तौबा लाक्लिबसिंगदसु यामना नुंगाइबा मफम अमा ओइना तुंगदा लेहौनबगिदमक उ थाबगी थबसि पांगथोकपनि हाइखि जगह की लोकेशन से वन महोत्सव अखोगी मयाम की तौनरीबसिगा कोइना कनेक्ट तौरगा कोई जगह से की कहतार मागी चानगदा वादी मागी पोटेंशियल तुंगी फ्यूचर येंगरगा कोइना ऑर्गेनाइज तौजबनी फ्यूचर की ओइना येंगा IDTRC कोइगी मरोएन होजेक्ति एनवायरनमेंट की इशू मयाम लाकपनिना मसिदुसो कोइना फोकस करा तौरगा दगी ड्राइवर्स ट्रेनिंग तौब लाक मयाम मी तिनबा जगह अमु ओरकपनिना को मसिगी इंपोर्टेंस हेन हेन लेरक पाइताय अदुने कोइ IDTRC नो सेमना एक्टिव रोल अमा लोबी DC इम्फाल ईस्ट DC के स्टाफ कोई लोइंबा एक्टिवली इन्वॉल्व होइबा प्रोग्राम अमने हाइताय DFO सेंट्रल फॉरेस्ट डिवीजन विक्रम सुरेश नादेना मरफुद्रा तरुक सुबह वन महोत्सव थौरंग मरी लेनना फॉरेस्ट डिपार्टमेंट स्कूल कॉलेज कोर्ट अमदी लोकल वॉलंटियर सिंग खुसमनरगा उथाबगी थबसी मपुंग फाना चथदुना लाकली मसिना होंगलकलिबा इंगा सागी खल काइहंदना थमनबा होनबदा मतिंग ओइरगनी हाइखी We have collaborated with many institutions, organizations, departments. We are collaborating with judiciary. We are collaborating with school students in all sections of society. We are trying to integrate in this Van Mahotsava celebration. Today, as part of this, we are organizing a plantation drive at IDTRC campus. So, in order to beautify this campus, we have selected few indigenous species which are local to our state, and they are having very rich values in terms of its medicinal properties, its value for human beings. So we are trying to plant some indigenous species, and it is a great initiative. JR International Education Consultant Sinduna Taret Suba Gateway MBBS Abroad International Education Expo English ngani kungamanga lakliba July gi taraga ni thoi thangja numita Hotel Infal gi sangai hall da ayuk ki pung taraga minute kunthra tabada pangtholagani hairi JR International Education Consultant galoina SS Career Solution amadi New TV na media partner oidana pangthokadoriba Education Expo sida Bangladesh Kazakhstan Russia Uzbekistan amadi Kyrgyzstan dagi medical college singi director amadi representative sing Infal da hakthengna laktuna leire lamdamasigi MBBS tamningba mahiroi singda MBBS tamnabagi khudong chaba pigani hairi hatada leiba New TV gi office ta pangthokpa pawgi mifam amada Edu Expo sigi coordinator Dananjoy Moirang thena need pass tawraba mahiroi singa mapande MBBS tambada National Medical Commission NMC gi guideline amadi khudong chaba singi matang da kupna khanagani haiki mapandagi MBBS pass out tawraga halaklaba foreign medical graduate FMZ singi convocation amasu pangthokani haina mahakna makha takhi
ꯇꯣꯛꯀꯗꯧꯔꯤꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 7 ꯒꯦꯠꯋꯦ MBBS ꯑꯦꯕꯣꯔꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣ 2025 ꯑꯅ ꯁꯨꯃꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯏꯖꯨꯀꯦꯁꯟ ꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯗꯣꯏꯁꯤꯅ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯃꯇꯝꯗ NMCꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯐꯣꯂꯣ ꯇꯧꯕ ꯑꯗꯒꯤ ꯇꯧꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯨꯞꯅ ꯇꯥꯟꯅꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ MBBS ꯇꯝꯅꯤꯡꯕ ꯑꯦꯕꯣꯔꯠꯇ ꯆꯠꯅꯤꯡꯕ ꯏꯟꯗꯤꯌꯥꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯣ ꯁꯤꯗꯒꯤ ꯇꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯕꯤꯌꯣꯅ ꯑꯗꯨꯒꯤ ꯕ꯭ꯔꯤꯐꯤꯡ ꯇꯧꯖꯕꯅꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯀꯟꯖꯔቬꯁꯟ ꯑꯣꯐ ꯄꯦꯗꯤꯂꯦꯟ ꯑꯦꯟड ꯋꯦꯠꯂꯦꯟ ꯑꯦꯛ ꯏꯪ 2013 ꯁꯦꯝꯈ꯭ꯔꯕꯁꯨ ꯂꯧꯄꯨ ꯃꯁꯥ ꯈꯪꯗꯅ STC ꯇꯨꯂꯤ ꯍꯟꯅ ꯀꯣꯟꯕ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯐꯧꯔꯦꯜ ꯂꯧꯐꯝ ꯄꯇꯥ ꯅꯝꯕꯔ 75/90 ꯂꯧ ꯁꯪꯒꯝ ꯑꯃ ꯂꯧꯈꯥꯏꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯂꯧꯐꯝꯗ ꯄꯥꯅꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯥꯖꯤꯟꯈ꯭ꯔꯦ ꯂꯧꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯁꯪꯒ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯍꯠꯄꯤꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯉꯁꯤ ꯐꯒꯛꯆꯥꯎ ꯏꯈꯥꯏꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯔꯣꯝ ꯅꯤꯡꯉꯣꯜ ꯍꯦꯃꯥꯝ ꯑꯣꯡꯕꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯅ ꯍꯧꯈꯤꯕ 2019  da mahakna yum pandringe election ga mari leina vote PPT haba wahodagi makhoina leinariba yum fawba MLA gi miwe singna sidokpi khraba matung laikai da leiba yadabadagi hauzik khurai lairek engbam laikai da hongatuna leiri mahaki apokpa chirom chandra babu na ingsok lisingamaga chamapan marfuga taret ki me gi taraga tarukta arta sim tangkhul koba miwe asidagi matamadugi lupa lising mapan ga chawnga da leihowa lau unari ba lawfam asi makhoi masada taklamdana panam higher secondary school asi sajilambani school sajile hariba sisu laikai gi miwe singna pau pirakpadagi covid laktringai mamangda chatuna yenglobada foundation hauduna leramba thingnarakibani matamadudagi kanagi ayaba lauraga school asi sabano school asi athubada lawthoknaba MLA da haijaduna lakibani adubu tabidana leirakpaga loinana covid lakhiba amadi irang asi lakibadagi ngasi fawba tasinadana amadi MLA ga unazage haiba fawba matam pibidana leibadana tana makhoida social media gi khuthangda chetat cherang pairaga achumba saganu haiba wafamna chingba kaya phongdorakpadagi tangai fadana sanga leijadaba amadi MLA unabagi matam pibidaba kya asna media gi mateng lauraga miyamda phongdokjabani lawfam asi hauzik mahaki mapagi mingda adumak leiri haibasi chahi sigi February gi ahumda STC da khazna thifigi bai receipt leiriba amadi computerized pata asna takli hauzik mahaki mapa layeng na bahotnabada mahakna yum paliba nupa mayung gi khol fawba bandop thamduna layeng chathaba maramna tangai fadana lawfam asi mateng launa bahotnarakpada MLA na ayetpa piduna leibana masiki chap chaba tangdangba ma khangnaba MLA ga unanaba hotnabada upai fanglaktabadagi ngasi miyamgi mateng nirakpani garigumba mahaki imungna thamliba wafam sing asina aranba oiramlabadi miyamna makhoigi imungda pirakpa cherakta harawni yazagani chayetna duna leiriba lawfam asigi waroishin ama puraknaba andro AC ki MLA na athubada paikhatpiyo ngasigi paumi sing unabaduda linthoi ngambi gi mokwa nupa Vidya Chandra susarpyakhi MLA Shamkumana aina unage hotnabadadi mana matam pibirakhidre adubu mana mayamangda thonglauna hange hairabanina ai itomta lakpadi ai sukire press media mayam yauraga press club tara natragana mari lainaba DC office tara aigi mari lainaba che changje pairaga ai laksarage 2014 da longpham dai office nungpis phore longpham kanbagi damakta thaba yaroi khopa yaroi na adugi ek ama pass tawkhaba matung sida MLA amana law thugairaga kamaina school achauba ma sari bano haibaze lo sembiriba MLA na su pakhum pibira o adugi pakhum zu ngaijari sidai sida che chang yaudana kamaina kanadagi lamse lobi bano adu masu pothopiro hura laga lam yoliba mi su dandi pise adu duga hura laga lam lauriba mi su leibang miyam khangna dandi pise Haukiba chahi English ngani taraga mapandagi English ngani kunga mathoi fawba chairman amagi makhada managing director manga thamduna hata da hanglamba Pari Mutual Benefit Needy Limited Halal Finance koba microfinance bank amana investor kyabo minamduna sale kyama pikre ngasi fawba chahi mari hena investor singda sale handokpiu yadre madugi mahutta mioi kyada Nektuna investors singbu tathina tawbiri haina coordinating committee of Pari Mutual Benefit Needy Limited Halal Finance na phongdorakli Halal Finance ki thawongbu yaningda phongdoktuna coordinating committee isna sinduna yaripok azata pangtokba protest cum press meet amada coordinating committee ki president Savanuddin na hariba microfinance asna miyambu thajaba kyagi
kaya pibadagi investor singna masagi araiba kya bank asida thamlubani adubu hairiba microfinance asna English ngani kungamatwai gi angan basaruktagi investor singda sendoi piba lepkhre masina maram oiraga investor singna committee asi semdana haukiba chahi English ngani kungamari gi July gi taraga manga da bank asigi chairman ni haijaba mioi adu yauna mifam ama punna pangthokhi mifam adu da English ngani kungamari gi November amadagi December gi kunthra faubada investor gi senfam sing handok lagani haina thajaba pirakhi aduba senfam sing adu ngasi fauba handoktana leire sel fangdringai da sikiba investor fauba yaushilakle hairi halal finance asigi khwaidagi mako oina leiriba chairman thuba matamda miyangi paisa asi singtok pidadana leibadagi makha taba asi ana tholokpa yaurabadi makhoi sing asigi mathakta murder gi FIR fobo lakhattuna ikai khumnajariba social activist Riyazuddin Bogi mayumna hotnabirakani haina thajaba thamjari ngasidagi sahi amaronggi mamang 15 July 2024 da close door da chairman jumda meeting ama pangthokhi angthokiba meeting aduda makhoi ahummakna halal finance investor singi shelasi amata chithadra handokani amadi matam kharang ngaibiu haikibani adubu ngasidi sahi ama phajilakle sahi ama phajilaklaba si phobada sen singpidadana lairakpadagi ngasidi halal finance gi investor singase aduki matik wabagi thakta yaure loina na ngasi aikhoina hotnajariba tawriba thabuk mayamasi Manipur da leiriba CSO mayamnasu mateng pangbiu haidana committee gi amadi investor gi maikai appeal tawjari hausi pawgi marthana tema brem tang lominasi matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule breaking matungna mayamba mukhanu taram nokchari makhataba paw pisari District Institute of Education and Training Diet Center Jiribam da thambina ba memorandum of Deputy Commissioner Jiribam gi khuthangda Jiribam da leiba maheroi lup taruk na pisinkhre point manga yawa memorandum adu Deputy Commissioner Jiribam gi khuthangda Governor Chief Secretary amadi Commissioner Education as Director SCRT Deputy Commissioner da khusina khibani Jiribam asi district ama oiraba maramna district ama oibagi diet center lehenbiu diet center leitabana awaba mayoknari English ngani konga humdoi dagi sangwa sagat pa haurakliba diet center adusu athubada loishinbiu amadi chaliba session English ngani kunga manga stagi mathau tohanbiu numit mangani gi manungta thabakta onthok pirakadabani karigumbo onthok taba tarabadi thangnaba numitagi khongchang changsinaba mahairoi lup tarukna sem saduna leiri haina Kanglaipak Student Association District Council Jiribamgi President K Somorjit na phongdorakle district ama oiba taragadi diet center ama leiba si sungoi soidana mathau taba posak ama oibana Jiribam da diet center leitaba amadi diet center asi 2023 dagi sagarpa hoji khoba loidabana maram oirakanda athuba matamda loisenbiu amadi hariba diet center asi chaliba session 2025 asidagi mathau tawhanbiu haiba point manga asi haptaraga ngasigi memorandum asi deputy commissioner gi kuthangda governor amadi chief secretary commissioner education S director SCRT deputy commissioner da ngasigi memorandum asi thajabani Ministry of Health na English ngani kontra fawba hepatitis lai namu thatna bagi pandam da health workers sing hepatitis B vaccination program gi makha chatharak po oina health directorate ki staff sing da model immunization center hepatitis B vaccine ka thokrai lamphel patlaiba RD wing na pangthok thramadar district nodal officer Dr. Anna Kumari na slot 016 haiduna mathang slot ahum thokna khaidokuna hidak asi ka thokpani haiki Hepatitis C vaccination program ama Imphal West RDU da sinjay koina masida Ministry of Health na 2030 bawda hepatitis haibasi eliminate tawnabagi damakta free vaccine pira aga health workers mayam da kapuna hauraba program ni Imphal West ki oina koina 6 CAC mayam PAC sub centers mayam loin haukre rimsu haure nursing colleges mayam so haure ase first second dose loi loi third dose ka khada wali 3 doses salai banina mayam pum suna ba ka damakta kapiu health worker mayam ki damakta sinjaba program
Manipur ki ahanba I League ki team oirambadagi performance phajaraktabadagi hero I League 2 amadi State League ta hantaraklaba Neroka FC Sangakfam Trau FC Kwakachal chahi sigi chamaga kunthraga mari suba Indian Oil Duran Cup ta sarugyaduna fazaba performance pinaba hauzik langjing achoba turf ground da Trau FC Kwakachal gi head coach Thangjam Saran amadi Neroka FC Sangakfam ki head coach Gyan Moyona sarugyaga doriba sanaroi sing takpi tambiri Hiramasa network asigi senior sports journalist Boyai Nithawjamdagi paudamama Eastern Command Indian Armed Forces ki meng makada Asian Football Confederation, All India Football Federation, Government of West Bengal amadi Government of Manipur na punna sinduna tha sigi tang kulumdoi digi mathang tha tang kulumdoi pauba Indian Super League team taruk, I League team mari, I League 2 ki team ani State League team manga, Indian Armed Forces ki team manga amadi foreign team ani punna team kunmari na saruk yaduna Imphal gi Kumalampak Sports Complex ki main stadium Kolkata gi Vivekananda Yuba Bharti Kirangan amadi Kishore Bharti Kirangan Jamshedpur gi JRD Tata Sports Complex Shillong gi Jawaharlal Nehru Stadium amadi Kokrajhar gi Sai Stadium da pangthokadoriba Asia gi khwaidigi liraba tournament ama oiriba sahi sigi samga kunthra mari subai edition Indian Oil Duran Cup ki saruk ama oina Manipur Sarkar na mating panglaga Indian Armed Forces na sinduna tha sigi tang kunthra dagi mathang tha August tang 12 phawba Imphal Center gi oina Group B da team mari State League team Trau FC Kwakithel I League 2 gi team Neroka FC Sangakpham I League team Real Kashmir amadi Indian Armed Forces ki team Indian Navy football team na saruk yaduna Kumalampak Sports Complex ki main stadium da match taruk sanagani Manipur gi anisuba Hero I League team ama oirambadagi hantharakuna haujingna State League team ama oina sahi sigi samaga kunthra mari suba Duran Cup ta saruk yagadoriba Trau FC Kwakithelna amu hanna Hero I League team ama oina ba sem sabagi saruk ama oina Duran Cup ta saruk yaduna phajaba performance pinaba hauji langjing top ground da Thangjam Saranna head coach oina Sanaroi singbu thawai hakchang yauna tambi takpiri Thangjam Saran State team ki coach oina Santosh Trophy amadi National Games ki head coach oibaga loinana Mapal gi club Sarsil Brothers da assistant coach oiramlaba matungda Trau FC gi naha oiriba Sanaroi singgi aswoiba walibi sing yenglaga kanna honaduna state asigi oina amu hanna I League team ama oina ba kanna honagani haina head coach Thangjam Saranna network asiga akhanana unabada phongdorli Aigi ming Thangjam Saran Singh aigi leifamna Yumnam Kunau aduga ai hauzik presently Trau gi head coach oina paijari last season duda Churchill Brothers ta ai assistant coach oina pham pujabani Manipur gi oina ai 2023 out the pangthoki ba koi gi Santosh Trophy aduda Manipur gi head coach oina pujabani adugi consecutive adugi year duda Goa da pangthoki ba national games duda so head coach oina aina Manipur gi represent our chachagi Churchill da coach oiramaga Trau la halakib se ai gi su challenge amaga loina na halakibani ade koi gi Manipur si da player se ade hauji India gi any ISL I League ta Manipur dagi represent tawba player se na khwaidagi masing yamena logjai ko Manipur se asuk yamna player puthoga Manipur dagi kahane I League level da timmambo leibangam dab se khoi ju yamna nuai jada ba haitare adu da isu challenge am puraga handakti Trau sina Duran Cup se akhoi dum hope tawe Manipur sina Trau gi through the fight tawraga akhoi Manipur dagi handak I League ta Manipur dagi team ama changba sigi em dani aina changchara ko game style je purakna bulakna bada akhoi almost akhoi gi angang goi se adugi akhoi gi game style du dadi stick tawba hore aduga fitness se kitang wali adu we still have around 20 days ko akoi de 30 dani hanba me se koi award pa akoi gi tactical part of the fitness pa se adum almost complete orani na khalle young and experience kitang di adum mix up tawrani squad ki matang da adum ado hoji main problem je akoi gi Premier League lotion dab je si jina yam tina akoi preparation ji da ke hani si madi haningai laitana problem ore akoi da first match se akoi gi player goi se maximum di young squad ne haidar young player ne auda derby match da koi gi crowd mayam lakani excited oiba over excited oiba adu yorok pa ya adu akoi practice da hojik yamna nuai na angang goi siga even adu gi pressure kari kara adu gi keno goi do loina la su adu gi control ngamna ba koi gi practice da kan adumaina hona jari Amaromda Manipur gi ahanba I League team ama oirambadagi haujingna I League 2 gi team oina Manipur na yumbu oiduna pangthokadoriba sama kunthra mari suba Duran Cup ta saruk yagani
Trau FC-ga ahanba oina sanagaduriba match asi mai pangnaba langjing top ground da coach Gyan Mayona experience leraba sanarising tambi takpiri. Coach Gyan Mayona ahanba focus asi Duran Cup ki ahanba match mai pakpani. Makha tana sanarisinggi award apa sing yenglaga makoida piba yabasing tambi tapigani haina network asiga akhanan unamada phongdorogli. Badai mingna Gyan Moyon AFC C license coach mane aina current head coach of Neroka. Last year so aina half season dagi head coach oibne adu mamangda 2 years mamangda aina assistant coach na sulerami Neroka da. So this is my third year. So ahanba 2 years na assistant coach ahandak na head coach oina ai leri. Akoi Manipur da again Duran Cup sanagdawse asi tanja amuka phangbai damakta as a whole Manipur yam haraujai 2 years mang su Duran Cup taw matam na se crowd mayam laga pajana koi football se pajana pangthok pane ada si opportunity amuka phangba se yam chawbo opportunity en lawe handak perform tonai damakta pajana sem su sari rauga match se always derby match se always pressure match ne yam tough oiba match ne adu numitta pajana perform tawduna kaga daw thoi daw bane aduga lastly Duran Cup hawga daw se koi it's a very pressure match aduga kanna thorang tawri akoi gi labor resources akoi player khangde akoi gi resources labor adugi best use tawro akoi best performance tawuni haina adu akoi thajana akoi thabak kanna tawri Hausil Weslakpada Maroiba Pawm Khana Pisari Thangjam Manorama mi hat ki chahi kungama thoi farak pagi hekaleka tambagi thoram pangthokre Amadi freedom fighter Hemam Nilamani gi chamaga taraga toirak suba mapok kumon thoram pangthokre Haugi na di ICB na sandok chari pa pau matanga solution jare mireng tabiri pa puno mapom khana khurum jare